ꯃꯊꯪꯁꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯄ꯭ꯔꯁꯥꯟꯇꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯩꯅꯤ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥ ꯇꯧꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁꯅꯦꯕ ꯃꯁꯤ ꯌꯧꯍꯟꯕꯁꯦ ꯃꯌꯥꯝꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯐꯪꯒꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯣꯟꯒꯣꯌꯤꯡ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯔꯤꯁꯦ ꯃꯌꯥꯝꯅ ꯄꯥꯝꯕꯤꯅꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯅꯦꯅ ꯈꯟꯕ꯭ꯔꯥ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯐꯪꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯏꯌꯥꯝꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯌꯥꯝꯅ ꯀꯤꯖꯕ ꯀꯣꯏꯁꯟꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯍꯪꯉꯤꯁꯦ ꯌꯥꯝꯅ ꯀꯣꯏꯁꯟ ꯀꯤꯖꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯉꯥꯏꯕꯤꯕ ꯃꯌꯥꯝꯅ ꯃꯁꯤꯗ ꯑꯦꯛꯁꯄꯦꯛ ꯇꯧꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯤꯕꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯣꯠꯅꯖꯕꯗ ꯂꯩꯍꯧꯒꯗ꯭ꯔꯥ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯎꯠꯄꯁꯦ ꯉꯝꯕꯁꯦ ꯑꯩꯈꯣꯏ ꯉꯝꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯗꯣ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯐꯥꯎꯋꯦ ꯃꯔꯝꯗꯤ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯁꯤ ꯍꯦꯟꯃꯟꯈꯤꯗꯅ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯕꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯑꯩꯈꯣꯏ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯄꯤꯕ ꯉꯝꯕ ꯎꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦꯅ ꯃꯌꯥꯝꯗꯒꯤ ꯑꯩ ꯈꯣꯏꯔꯝꯖꯒꯦ ꯇꯁꯦꯡꯅ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯩ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁꯁꯤꯗ ꯏꯌꯥꯝꯕꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯋꯥꯡꯊꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯅꯦꯕꯀꯣ ꯑꯗꯣ ꯋꯥꯡꯊꯣꯏ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝꯅ ꯋꯥꯔꯤꯁꯤꯗ ꯀꯦꯔꯦꯛꯇꯔꯁꯤꯒꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯆꯧꯕ ꯔꯣꯜꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯁꯥꯕꯗ ꯏꯌꯥꯝꯕꯗ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒ ꯋꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯁꯤꯌꯥꯔ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯣꯅꯦ ꯋꯥꯡꯊꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯌꯥꯝꯅ ꯂꯨꯏ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯁꯨ ꯀꯩꯅꯣꯗꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦꯗꯅ ꯑꯗꯨꯗ ꯃꯌꯥꯝꯗ ꯉꯁꯥꯏꯒꯤ ꯇꯥꯕꯗꯨꯗ ꯃꯣꯅꯣꯂꯣꯛꯇꯨꯗ ꯑꯩꯈꯣꯏꯅ ꯁꯥꯒꯠꯈꯤꯕ ꯀꯦꯔꯦꯛꯇꯔꯗꯣ ꯃꯗꯨ ꯑꯩꯅ ꯁꯥꯔꯀꯥꯟꯗ ꯌꯧꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯗꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯉꯁꯥꯏꯒꯤ ꯚꯤꯖꯨꯑꯦꯂꯥꯏꯁ ꯇꯧꯖꯈ꯭ꯔꯕꯅꯤ ꯃꯃꯤꯠꯇ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯀꯩꯅꯣꯗ ꯎꯈ꯭ꯔꯕ ꯄꯣꯠ ꯑꯃ ꯑꯩꯅ ꯁꯤꯗ ꯋꯦꯕ ꯁꯤꯔꯤꯁꯁꯤꯗ ꯋꯥꯡꯊꯣꯏ ꯁꯥꯔꯛꯄꯁꯤꯗ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯤꯖꯕꯗꯨꯗꯤ ꯂꯩ ꯇꯁꯦꯡꯅ ꯑꯗꯨ ꯑꯩ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯤꯌꯨ ꯁꯤꯗꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯒꯤ ꯀ꯭ꯔꯤꯎ ꯇꯤꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯕꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯁꯨꯇꯤꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯏꯌꯥꯝꯕ ꯃꯁꯤꯒꯤ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯅꯝꯕꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯔꯨ ꯀꯥꯡꯕꯨꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯟ ꯏꯅꯥꯎꯗꯧꯅ ꯇꯧꯔꯒ ꯂꯩꯌꯦꯕꯀꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯊꯤ ꯉꯥꯡꯅꯕꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯊꯤ ꯆꯩꯅꯕꯤ ꯑꯗꯒꯤ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯈꯣꯏꯈꯥ ꯂꯤꯈꯥ ꯊꯝꯅꯗꯕꯤꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯍꯧꯖꯤꯛ ꯀꯟꯅ ꯈꯣꯡꯊꯥꯡ ꯆꯪꯁꯤꯟꯃꯤꯟꯅꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯑꯃ ꯑꯄꯨꯟꯕꯒ ꯑꯩꯈꯣꯏ ꯀ꯭ꯔꯨꯁꯤꯡꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯉꯝꯕꯅꯦꯅ ꯑꯩ ꯂꯧꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀ꯭ꯔꯨꯅꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯗꯤꯔꯦꯛꯇꯔ ꯊꯣꯏꯕꯒꯤꯗ ꯄꯨꯟꯃꯤꯟꯅꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯀ꯭ꯔꯨꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯉꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯏꯌꯥꯝꯕꯒꯤ ꯑꯣꯏꯅ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯦꯕ ꯁꯤꯔꯤꯁꯁꯤ ꯉꯥꯏꯔꯒ ꯂꯩꯔꯤꯕ ꯈꯧꯔꯥꯡꯅ ꯉꯥꯏꯔ ꯂꯩꯔꯤꯁꯤꯡꯁꯦ ꯊꯥꯗꯣꯔꯛꯄ ꯉꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯏꯌꯥꯝꯕꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯕꯤꯔꯝꯃꯨꯅꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯌꯦꯡꯕꯤꯒꯗꯧꯔꯤꯕ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯣꯏꯔꯁꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗ ꯌꯧꯗꯅ ꯍꯥꯏꯗꯤ ꯑꯩꯅ ꯑꯦꯛ ꯇꯧꯕ ꯉꯝꯖꯗꯅ ꯅꯠꯇ꯭ꯔꯒ ꯑꯥꯔꯇꯤꯁ ꯑꯃ ꯑꯩꯈꯣꯏꯅ ꯑꯦꯛ ꯇꯧꯕ ꯉꯝꯖꯈꯤꯗꯕꯗꯒꯤ ꯑꯄꯦꯟꯕꯗꯣ ꯑꯩꯈꯣꯏꯅ ꯄꯦꯟꯍꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯃꯇꯨꯡꯗ ꯆꯥꯝꯃꯔ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯆꯒꯦ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅ ꯃꯁꯤꯅ ꯀꯩꯅꯣꯁꯤꯗ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤ ꯄꯨꯊꯣꯛꯄꯗ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗꯅ ꯈꯨꯔꯨꯝꯃꯒ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤꯀꯣ ꯀꯔꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯄꯤꯕꯤꯌꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦꯅ ꯃꯌꯥꯝꯗꯒꯤ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯇꯧꯋꯤ Tame, demo, tawi, somdai, halo, ningsing, selain ngambil lagi lagi, ngang mau ida ngau nara ne, mama na bagi ga kane hebben, ko chukre yang ngat ramat, mama na bedu su khresu in hai, salai su khresu kin hebben, mayam sanga ga kamdong ngam dingnya, madu ngau ngau gari thau dum sabre hai, ida ka ngau bedu da wang thoi ne tanagi hebben ne, ha, kari gi kanari no, wang thoi ne di khresu hai kina. Ngarang nunda halatiye adudi madi kai da lari ngai ai danin chau kam ta adu ne om to tham hoi kami kai ne shi bo madi kai shi ba degi mama na ka pok tang ba to chaki ajak tak nang nuai atau jangan begini karena kalau tak biar apa bonji kamu ke nomor mana nampi udah pak udah hai ha ya pak jadi tunggu sih kok rolling
去，追你。放到位。这个，恭喜你。对，我弄你呢，多客气的啥的。拜给，我各位。咱各个拜点过，所以嘛，老上去。对你，来，再点个点带一带。那节目差你们知道没有？另外一部分不啦？下面，没点就这。然后走了。 Senambalo di kan cam lo han ngi lo gini ko. Laban. Jangan nama saya apa ni? Nama. Kan nama. Chai ba budok ro. Mamang no kadang kang na tamo. Kang ni ikan. Năm sao rồi? Giá nhỉ? Đấy đi, cũng chỉ cần. Đấy. Sao biết? Mình chưa. Nâng cục dẻo đấy mà. Ok. Mình chỉ nâng cục dẻo thôi. Dạ. Các đây là bỏ. Hai sao? Rồi. 가지로. 장갑 꼬리게 이렇게 가지로. 싸움이가. 얘를 싸움도 저희 못 가야 돼. 싸움 그냥 가야 보고. 싸움. 만나면 Mình suawi. Kira saya tahu nama dia. Sini je siang ni. Đã có phân tích chào thì mình bây giờ rất là cái này chào nó sẽ anh thật nhiều anh thì không nhận được anh thì sinh nào Cuma yang itu nih. Lối chung đi. anh thì được quay sẽ Ya ada silau sini ada. mông hứa đi. rồi u rồi nó mà phải anh em iPhone lagi hang ngam cho. Oh, itu cuma. Oh, cuma. Ha. Napan itu lu yang wali kena saja na wai pak. Noksan dah tu. Ready? Jangan lu, yang nak fishing ni boleh na. Lawe. Singkat sih mungkin kai tu na. cái gì đi rồi Angang dia. cái số cái đi rồi dài như vậy model này Lawe. Action. Go. Sedang mana lo? Nang bisa free với bộ. Đang lao đây nó để mẹ ngạc cái mẹ. Đấy là nhé. Nagi hay mà. Cô पैसा नहीं तो को कराइदा कनागा खनदि नोमी हा हौजिबु मा काइदि लै हागे इमा खंगदि दैनाना दानि जगदो फोन तौरगा हायरके हाय इमा औ नो फोननि तो को आई सा सो बोसे कदर क्या भाई है नेक्स्ट Ma. Hei. Kamu mana kamu gue? Ini udah juga di. Nanti. Kau dulu. Kamu ini. Hei, kamu guru itu ini. Kamu ini. Ready? Action.
ơi không có đối tượng về luôn nè cái không có có cái thằng như này nè không nhìn là có chụp không gì ra không có gì mà má thế nào cái kia đi Ready? Roll. action mà không có cố ý nhỉ cái không có có hay là có cái không gì cái đồ ý năng bộ cái điều này mà là sao thùng được rồi cố ý nhỉ cái biết mà tụi mà sang làm gì anh nó thùng ta gì nhỉ cái đồ này ngang ngùng nó chưa có gì thế này sao không được gì lúc thùng cái đồ gì một cái cả đồ chi hay gì nhỉ boleh jadi itu sao hay được nào Carino nó tu nó tro ha cái nó hay cái nó tu nó trọ nó hay rồi nó là tu nó tro cái nó tu cái này cái tiếng caro tổ này là sao ok để cả các bạn luôn má đâu vậy cái đồ này rồi sao Wang Thôi Salai Ninh Thâu Salai Wang Thôi Mày, đó, sao ngoài kia nè, má tôi nói ra đấy. Hay, đi mà, nó là làm à? À, quên mà, là xong nó thắt cái chữ tông rồi bỏ. Tông đi, nó muốn là thắt cái giáp ngoài chỗ. Nó may là cái nó còn thế này. Sekarang ada isu ini. Salah satu yang aku tahu. Ini tujuan kan ko. Kayak gini, cara gini ya, boleh jatuh sejak. Oh iya, lawan sakit. Lagi, jadi salah. Kau memang cuma kan, ini dia